IC samuk hana kawba khundi gini samuk hai ba khunsi Kangbupi ki district Kangchup Gyeljang sub division makhada laibani samuk hai ba khunsi Imphal dagi kilometer kunthai thoi khara helap laiye aduga loina na laima khong dagi samuk tana lapada china kuki khungi khun truk red lalaga khun chali adubo akhoi Kanglup ta irang laibana maram oiduna mi phausa pa ba manam sing thariba gobi khangde kebes khangde tulip khangde Chinese carrot khangde rajma khangde amabo oiro amata photo pu yadana ji khunja singji yamwana lairi maram aduna akhoi samuki lairiba mi singse asina su phau gi suruk su oibani chakhau gi su oibani aduga angang singsu larik sina support tobuni adubo irang sina maram oiraga amata photo pu yadabni na loina pumthakre pathakre oje angang sing school ka ba mi singsu mama pana sentuki lambi si loina thingrabni na thopa ngamdabni na ngamaroi hana angang khradi khunda halapoi yauna re maramodu mari laina ba authority singna CSOs government aduwa department na samuki awab sim mieng changbiyo haina midagi thongna khan jabani masi ai phamni pari manga turkuma aina thabani aduna irang sina khudong sa dadana ai makha si kri mantu soi ba yatre aduna sana mathano maso opaitre isai susing larik la susu tamhan ma yadre aduna government so khra mateng pangbiyo